ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯥꯙꯦꯒꯤ ꯏꯃꯨꯡꯗꯨ ꯃꯃꯧ ꯑꯍꯜꯗꯨꯃꯛ ꯈꯛꯇ ꯉꯥꯏꯔꯤꯉꯩꯗꯗꯤ ꯐꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯃꯃꯧ ꯌꯥꯏꯃꯗꯨ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯃꯧ ꯑꯍꯜꯗꯨꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯅ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯃꯅꯥꯎ ꯑꯗꯨꯅ ꯂꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯔꯝꯗꯦ꯫ ꯃꯃꯧ ꯅꯨꯄꯤ ꯌꯥꯏꯃ ꯆꯥꯟꯗꯁꯤꯅꯤꯁꯨ ꯃꯆꯦ ꯑꯍꯜꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯗꯕ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯣꯏꯅ ꯇꯧꯔꯦ ꯈꯟꯅ ꯈꯨ ꯀꯥꯝꯂꯗꯨꯅ ꯃꯥꯡꯒꯣꯜ ꯂꯝꯗꯨ ꯇꯥꯁꯤꯟꯅ ꯏꯃꯨꯡꯁꯤꯗ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯕꯨ ꯃꯥꯡꯒꯣꯜ ꯂꯝꯁꯤ ꯐꯥꯎꯕ ꯉꯥꯏꯍꯥꯛ ꯇꯥꯁꯤꯟꯕ ꯌꯥꯕꯁꯦ ꯑꯩꯗ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯌꯦꯕ꯫ ꯆꯥꯔꯝꯗꯥꯏꯗꯤ ꯂꯣꯏꯅ ꯐꯟꯗꯅ ꯆꯣꯡꯊꯣꯛꯅꯔꯛꯀꯅꯤꯕ, ꯑꯗꯨꯒ ꯁꯨꯔꯝꯗꯥꯏꯅ ꯀꯅꯥꯃꯠ ꯍꯦꯛ ꯂꯩꯇꯕꯁꯤꯕꯨ ꯀꯩ ꯏꯃꯨꯡꯅꯣ ꯈꯪꯗꯦꯕ꯫ ꯃꯗꯨ ꯍꯥꯏꯅ ꯁꯧ ꯂꯥꯎꯅ ꯁꯨꯝꯖꯤꯠꯇ ꯐꯔꯠ ꯍꯥꯏꯔꯒ ꯁꯤꯠꯂꯤꯕꯗꯨ ꯎꯕꯗ ꯍꯦꯛ ꯃꯅꯦꯝ ꯏꯕꯦꯝꯃ ꯔꯥꯙꯦꯅ ꯇꯍꯥ ꯍꯥꯏꯃꯧ ꯌꯥꯏꯃ, ꯁꯨꯝꯖꯤꯠ ꯁꯤꯠꯄꯕꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧ ꯍꯥꯏꯒꯦ? ꯐꯔ ꯍꯥꯏꯕꯗꯨ ꯇꯧꯍꯩꯗꯦꯅꯦ꯫ ꯏꯃꯥ, ꯑꯁꯨꯃꯥꯏꯅ ꯑꯣꯏꯔꯁꯨ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯄꯥꯝꯗ꯭ꯔꯒꯅ ꯈꯨ ꯌꯧꯅ ꯑꯗꯨꯝ ꯆꯥꯏꯍꯜꯂꯒ ꯊꯝꯃꯣ ꯍꯥꯏꯔꯣ? ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯐꯔꯠ ꯍꯥꯏꯔꯒ ꯁꯤꯠꯇꯧꯕ ꯑꯣꯏꯔꯗꯤꯅꯦ, ꯈꯨ ꯌꯧꯒꯦꯔꯥ ꯈ꯭ꯋꯥꯡ ꯌꯧꯒꯦꯔꯥ ꯑꯗꯨꯃꯛ ꯆꯥꯏꯔꯒ ꯊꯝꯂꯣ ꯌꯥꯔꯦ꯫ ꯏꯃꯥ ꯍꯣꯏꯅꯕꯨ ꯍꯩꯅꯩ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯊꯝꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯩꯈꯣꯏꯗꯤ ꯆꯥꯏꯕꯁꯦ ꯍꯩꯅꯔꯛꯇꯕꯒꯤ ꯇꯥꯁꯤꯟꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥ ꯍꯣꯏꯗꯤ ꯑꯗꯨꯝ ꯍꯩꯅꯕ ꯑꯣꯏꯔꯦ꯫ ꯑꯩꯁꯨ ꯈꯪꯂꯦ, ꯍꯌꯦꯡꯗꯒꯤ ꯑꯗꯨꯃꯛ ꯈꯨ ꯌꯧꯔꯁꯨ ꯑꯗꯨꯝ ꯆꯥꯏꯊꯣꯛꯂꯒ ꯊꯝꯂꯒꯦ ꯍꯥꯏꯅ ꯆꯥꯟꯗꯁꯤꯅꯤꯗꯣ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯗꯨꯅ ꯇꯧꯍꯩꯗꯦ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗꯨ ꯃꯅꯥꯗ ꯍꯥꯞꯇꯦ꯫ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯦ ꯈꯟꯅ ꯁꯥꯎꯕꯗ ꯃꯅꯦꯝꯅ ꯇꯥꯛꯂꯤꯕꯗꯨ ꯇꯥꯁꯤꯟꯈꯤꯗꯕꯅꯤ꯫ ꯁꯣꯝꯗ ꯃꯧ ꯑꯍꯟ ꯕꯤꯂꯥꯁꯤꯅꯤꯁꯨ ꯊꯕꯛ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯆꯥꯕꯗꯤ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯨꯗ ꯆꯔꯥ ꯋꯥꯜꯂꯤꯕꯅꯤ꯫ ꯃꯥꯅ ꯆꯔꯥ ꯋꯥꯜꯂꯤꯉꯩ ꯇꯥꯟ ꯍꯦꯛ ꯆꯥꯅ ꯃꯅꯥꯎꯅꯨꯄꯤ ꯆꯥꯟꯗꯁꯤꯅꯤꯁꯨ ꯁꯨꯝꯖꯤꯠꯇꯨ ꯊꯝꯖꯤꯟꯕꯅꯤ ꯍꯥꯏꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯝꯃꯤ꯫ ꯆꯥꯟꯗꯁꯤꯅꯤ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯗꯦ, ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯆꯥꯕꯅ ꯄꯨꯈꯝ ꯆꯥꯔꯤꯕ, ꯉꯁꯥꯏꯗ ꯄꯨꯈꯝ ꯑꯃ ꯆꯥꯈꯤꯕꯗꯣ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ, ꯑꯃꯨꯛ ꯆꯥꯔꯝꯂꯤꯁꯦ꯫ ꯊꯕꯛ ꯁꯨꯗꯕ ꯃꯣꯏꯅ ꯍꯦꯟꯅ ꯇꯨꯝꯕ꯭ꯔꯥ ꯀꯔꯤꯅꯣ? ꯆꯥꯁꯨ ꯆꯥꯈ꯭ꯔꯦ ꯑꯣꯏꯕ꯫ ꯑꯁꯤ ꯈꯟꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯗꯕꯒꯤ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯕꯤꯂꯥꯁꯤꯅꯤꯗꯣ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯒꯤꯁꯦ ꯃꯥꯅ ꯊꯕꯛ ꯈꯔ ꯍꯦꯟꯅ ꯁꯨꯔꯦ ꯍꯥꯏꯅ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ꯫ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯝꯂꯤꯅꯤ ꯍꯥꯏꯁꯦ ꯈꯪꯗ ꯁꯥꯔꯗꯅ꯫ ꯏꯃꯨꯡ ꯃꯅꯨꯡ ꯈꯖꯤꯛꯈꯛ ꯍꯣꯠꯅꯕꯁꯤꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯦꯅ꯫ ꯃꯗꯨ ꯈꯟꯅ ꯕꯤꯂꯥꯁꯤꯅꯤꯗꯣ ꯊꯕꯛꯇꯤ ꯁꯨꯗꯅ ꯆꯥꯕꯗꯪ ꯇꯧꯔꯤꯗꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯗꯈꯩ ꯑꯗꯨꯝ ꯆꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯄꯥꯟꯗꯅ ꯔꯥꯙꯦꯗꯣ ꯃꯃꯧ ꯌꯥꯏꯃꯒꯤ ꯍꯦꯛ ꯂꯥꯎꯅꯕ ꯂꯣꯏꯕꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯨꯕ, ꯃꯧ ꯂꯥꯛꯂꯒ ꯍꯦꯜꯂꯦ ꯋꯥꯕꯕꯨ꯫ ꯑꯃꯈꯛꯇꯃꯛ ꯂꯥꯛꯅꯔꯤꯉꯩꯗꯗꯤ ꯈꯔꯕꯨ ꯐꯔꯝꯃꯤ, ꯑꯅꯤ ꯁꯨꯖꯜꯂꯛꯄ ꯑꯁꯤꯗꯗꯤ ꯉꯥꯡꯅꯕꯒ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯅꯤꯁꯦ꯫ ꯃꯗꯨ ꯍꯥꯏꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯟꯗꯣꯟꯕꯅ ꯅꯣꯛꯃꯤ ꯗꯨꯝ ꯂꯛꯅꯒꯦ ꯈꯟꯗꯨꯅ, ꯏꯃꯥ, ꯅꯆꯥ ꯑꯇꯣꯝꯕꯩꯁꯨ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯄꯨꯁꯤꯜꯂꯛꯇꯧꯕ ꯀꯨꯏꯗ꯭ꯔꯕꯅꯦ꯫ ꯅꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯂꯥꯛꯅꯔꯗꯤ ꯏꯃꯥꯗꯤ ꯁꯣꯏꯗꯅ ꯂꯩꯁꯥꯕꯤ ꯐꯥꯗꯣꯔꯛꯑꯗꯝꯅꯤ꯫ ꯍꯩ ꯃꯍꯥꯆꯟꯗ, ꯅꯪꯗ ꯍꯥꯠꯂꯒꯦꯗ! ꯅꯈꯣꯏ ꯃꯌꯥꯝꯁꯤ ꯂꯥꯛꯅꯕ ꯋꯥꯕ ꯌꯥꯕ ꯋꯥꯔꯛꯂꯦꯗꯅ, ꯃꯗꯨ ꯐꯥꯎꯕꯗ ꯄꯦꯟꯗ꯭ꯔꯗꯅ ꯅꯇꯨ ꯂꯥꯛꯂꯒ ꯑꯃꯨꯛ ꯑꯩꯈꯣꯏꯕꯨ ꯍꯣꯠꯍꯟꯅꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏꯗ ꯍꯥꯠꯂꯒ ꯐꯔꯗꯧꯕꯅꯤ ꯅꯣꯏ꯫ ꯏꯃꯥ, ꯐꯥꯒꯤ ꯇꯧꯕꯅꯦꯕ꯫ ꯅꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤꯅꯦ ꯏꯃꯥꯅꯒ ꯋꯥ ꯍꯥꯏꯅꯕ ꯅꯪꯗꯧꯕ ꯅꯠꯇꯦꯕ, ꯃꯈꯣꯡ ꯌꯥꯡꯈ꯭ꯔꯕ, ꯊꯕꯛꯁꯨ ꯐꯈ꯭ꯔꯕ꯫ ꯄꯦꯜꯂꯦ ꯏꯃꯥ, ꯄꯦꯜꯂꯦꯀꯣ ꯄꯦꯜꯂꯦ꯫ ꯃꯧ ꯑꯅꯤꯁꯤꯁꯨꯅꯦ ꯊꯥꯏꯅꯗꯤ ꯅꯌꯥꯝꯕ ꯑꯅꯤꯁꯤꯅ ꯊꯥꯒꯠꯄꯗ, ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ꯫ ꯃꯔꯤꯜꯅ ꯃꯔꯤꯜ ꯇꯟꯅꯔꯤꯕ, ꯇꯥꯛꯄ ꯍꯥꯏꯕꯅ ꯂꯧꯗ꯭ꯔꯤꯕ꯫ ꯑꯩꯅꯦ ꯄꯦꯟꯖꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ꯫ ꯍꯦꯔ ꯏꯃꯥꯁꯨꯕ, ꯏꯇꯩꯃ ꯑꯅꯤꯁꯤ ꯌꯦꯡꯂꯒ ꯍꯦꯛꯇ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯗꯤ ꯏꯇꯩꯃ ꯑꯅꯤꯗꯒꯤ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯦꯗ꯫ ꯍꯌꯦꯡ ꯂꯥꯛꯂ ꯈꯪꯅꯤ ꯑꯩꯅ ꯍꯥꯏꯖꯤꯟꯗꯦ ꯍꯥꯏꯗꯣ꯫ ꯌꯥꯔꯦ ꯑꯩꯅ ꯄꯦꯟꯖꯔꯦ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯃꯠꯇ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯑꯩ꯫ ꯃꯗꯨ ꯍꯥꯏꯅ ꯔꯥꯙꯦꯗꯣ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫
ꯇꯣꯟꯗꯣꯟꯕꯁꯨ ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯃꯃꯥꯅ ꯊꯥꯖꯕꯤꯗꯦ ꯈꯟꯅ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯂꯒ ꯊꯥꯖꯔꯨꯅꯨꯅ ꯑꯗꯨꯕꯨꯗꯤ ꯃꯤ ꯃꯁꯛ ꯈꯪꯅꯗꯧꯕ ꯀꯨꯏꯗ꯭ꯔꯦꯗꯅ ꯅꯃꯧ ꯑꯐꯥꯎꯕꯤ ꯑꯅꯤꯁꯤꯅ ꯍꯦꯛ ꯌꯣꯛꯅꯤꯡ ꯊꯥꯛꯅꯤꯡꯗ꯭ꯔꯕ ꯃꯇꯝꯗꯨꯗꯗꯤ ꯏꯆꯥꯇꯣꯝꯕ ꯍꯥꯏꯅ ꯑꯩꯉꯣꯟꯗꯅꯤ ꯅꯞꯁꯤꯜꯂꯛꯇꯧꯔꯤꯁꯦ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯉꯥꯡꯂꯤꯕꯗꯨ ꯈꯖꯤꯛ ꯇꯥꯍꯧꯕꯅ ꯑꯃꯨꯛ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯅꯥꯅꯣꯅꯦ ꯏꯆꯥꯇꯣꯝꯕꯗ ꯅꯞꯁꯤꯜꯂꯛꯇꯧꯒꯤ ꯇꯧꯏ ꯍꯥꯏꯁꯤꯕꯣ ꯍꯣ ꯀꯅꯥꯅ ꯑꯣꯏꯅꯤꯒꯦ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅꯤꯗꯅ ꯅꯃꯥꯒ ꯑꯩꯒꯗꯤ ꯀꯩꯒꯤ ꯅꯉꯣꯟꯗ ꯅꯞꯁꯤꯟꯗꯧꯔꯤꯕ ꯀꯔꯤ ꯍꯥꯏꯅꯣꯗꯤ ꯈꯪꯗꯅ ꯃꯌꯦꯛ ꯃꯁꯣꯟ ꯈꯪꯗꯅ ꯃꯤꯅ ꯉꯥꯡꯕꯁꯨ ꯇꯥꯁꯤꯟꯕꯗꯤ ꯐꯔꯕꯅꯤꯅ ꯃꯥꯅ ꯊꯣꯛꯄꯅꯤ ꯄꯥꯡꯗ ꯍꯪꯉꯛꯇꯧꯔꯤꯕꯁꯦ ꯑꯗꯨꯕꯣꯕ ꯍꯪꯂꯦ ꯈꯪꯂꯕꯗꯤ ꯅꯪꯁꯨ ꯁꯠ ꯄꯥꯎꯈꯨꯝꯗꯨ ꯄꯤꯕ ꯌꯥꯗ꯭ꯔꯣ ꯍꯣꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯇꯌꯥꯏꯒꯅ ꯌꯣꯛꯅꯤꯡꯗ꯭ꯔꯕ ꯃꯇꯝꯗ ꯅꯇꯩ ꯅꯅꯥꯎꯗꯤ ꯑꯩꯉꯣꯟꯗ ꯏꯆꯥꯇꯣꯝꯕ ꯍꯥꯏꯅ ꯅꯞꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯏꯁꯦ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯅꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯑꯅꯤꯁꯦ ꯍꯨ ꯄꯤꯖꯔ ꯍꯥꯠꯅꯤꯡꯉꯤꯁꯦ ꯍꯩꯗꯦꯅꯦ ꯅꯪꯕꯣ ꯍꯩꯗꯕ ꯀꯥꯏꯅ ꯍꯥꯏꯕꯨ ꯍꯥꯏꯃꯟꯗ꯭ꯔꯕꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤꯁꯨ ꯍꯧꯅ ꯃꯣꯏꯅ ꯑꯍꯟꯅꯤ ꯍꯥꯏꯅ ꯃꯣꯏꯒꯤ ꯃꯅꯤꯡꯗꯅꯤ ꯊꯨꯡꯍꯜꯂꯤꯕ ꯑꯗꯨꯕꯨ ꯑꯩꯕꯨꯅ ꯑꯇꯣ ꯑꯇꯥꯡꯅꯤ ꯅꯌꯥꯝꯕꯁꯤꯡ ꯈꯪꯗꯕ ꯁꯦꯠ ꯆꯥꯕꯅ ꯄꯨꯟꯁꯤ ꯁꯥꯡꯗꯣꯏꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯊꯦꯝꯖꯤꯟꯅꯕ ꯑꯐꯕꯅ ꯃꯣꯏꯒꯤ ꯑꯗꯨꯝ ꯑꯣꯏꯕ ꯃꯊꯤ ꯃꯀꯨꯝꯅ ꯑꯩꯅ ꯑꯗꯨꯝ ꯄꯨꯕ ꯑꯁꯤꯗꯕꯨ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯗꯣꯏꯅꯣꯕ ꯏꯁꯦ ꯀꯔꯤꯒꯤ ꯏꯆꯥꯅ ꯑꯗꯨ ꯋꯥꯔꯧꯔꯤꯕꯅꯣ ꯏꯆꯥꯒꯤꯗꯃꯛꯇꯅꯤꯅꯦ ꯅꯃꯥꯒ ꯑꯩꯒꯅ ꯂꯩꯔꯤꯕꯁꯦ ꯃꯗꯨ ꯍꯥꯏꯅ ꯑꯉꯧꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯊꯦꯝꯖꯤꯜꯂꯤ ꯇꯣꯟꯗꯣꯟꯕꯁꯨ ꯃꯄꯥꯅ ꯃꯥꯕꯨ ꯈꯔ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯩ ꯈꯪꯕꯅ ꯀꯦꯁꯤꯟꯅꯗꯨꯅ ꯄꯦꯟꯗꯕ ꯄꯨꯝꯕ ꯇꯝꯂꯤ ꯕꯥꯕꯥ ꯏꯃꯥꯅ ꯏꯁꯤ ꯌꯣꯛꯄꯗ ꯋꯥꯔꯦ ꯍꯥꯠꯂꯒꯦ ꯀꯥꯏꯅ ꯉꯁꯤꯗꯤ ꯑꯃꯨꯛꯇꯣꯏꯕꯨ ꯂꯣꯏꯈ꯭ꯔꯦ ꯏꯆꯥꯗꯕꯨ ꯅꯃꯥꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕ꯭ꯔꯅꯦ ꯍꯥꯏꯔꯤꯅꯦ ꯍꯥꯏꯗꯅꯕꯨ ꯑꯩꯅ ꯄꯥꯕꯗ ꯑꯣꯏꯗꯕ ꯀꯃꯥꯏꯅ ꯍꯥꯏꯖꯤꯟꯗꯧꯔꯤꯒꯦ ꯍꯦ ꯏꯄꯥꯅ ꯊꯤꯟꯗꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨ ꯅꯃꯥꯅ ꯁꯥꯎꯅꯕ ꯀꯔꯤꯕꯨ ꯍꯥꯏꯔꯨꯒꯦꯅꯦ ꯀꯩꯁꯨ ꯊꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯅꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯂꯥꯛꯑꯅꯤ ꯃꯥꯒ ꯂꯥꯛꯅꯔꯗꯤ ꯏꯃꯥꯗꯤ ꯂꯩꯁꯥꯕꯤ ꯐꯥꯗꯣꯛꯑꯅꯤ ꯍꯥꯏꯔꯨꯕꯒꯤꯅꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯩ ꯅꯤꯕ ꯋꯥ ꯍꯥꯏꯕꯒꯤꯅꯤꯅꯦ ꯅꯃꯥꯅ ꯍꯥꯏꯔꯝꯃꯤꯗꯣ ꯋꯥꯠꯄꯨ ꯋꯥꯠꯂꯤꯕꯅꯤꯅꯦ ꯏꯁ ꯄꯥꯕꯁꯤ ꯌꯦꯡꯎꯅꯦ ꯃꯇꯨꯒ ꯀꯟꯈꯠꯇꯅ ꯇꯧꯏ ꯅꯆꯥ ꯄꯥꯈꯪ ꯐꯥꯔꯕꯅꯦ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕꯅꯤ ꯌꯥꯔꯕ ꯏꯀꯥꯏꯗꯕ ꯃꯩꯊꯥꯕꯧ ꯅꯄꯥ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯥ ꯅꯪ ꯑꯣꯏꯅ ꯁꯥꯟꯊꯒꯦꯗ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨ ꯉꯥꯏꯈꯣꯅꯦ ꯍꯣꯅꯦ ꯄꯥꯕ ꯑꯩꯉꯣꯟꯗꯒ ꯐꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯃꯥꯗ ꯑꯣꯏꯅ ꯐꯨꯕꯤꯔꯣ ꯍꯥꯏꯅ ꯇꯣꯟꯗꯣꯟꯕꯗꯣ ꯃꯄꯥꯕꯨꯡꯗ ꯀꯔꯦꯝꯅ ꯁꯜꯂꯝꯃꯒ ꯍꯦꯛꯇ ꯍꯧ ꯊꯥꯗꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯉꯧꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯇꯥꯅꯕꯅꯤ ꯍꯥꯏꯅ ꯂꯥꯎ ꯈꯣꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯪꯅꯕ ꯈꯨꯟꯗ ꯅꯨꯄꯤ ꯉꯥꯛꯇ ꯃꯈꯣꯏ ꯃꯔꯤ ꯄꯣꯛꯄ ꯑꯃꯨꯖꯥꯎ ꯍꯥꯏꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯇꯣꯟꯗꯣꯟꯁꯅꯥ ꯍꯥꯏꯕꯗꯨꯅ ꯃꯥꯡꯒꯣꯜꯗꯨꯗ ꯏꯆꯥꯏ ꯆꯈꯥꯏꯔꯤꯈꯩ ꯃꯥꯡꯒꯣꯜ ꯙꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯈꯨꯖꯤꯟꯗꯨ ꯑꯃꯨꯛ ꯄꯤꯁꯨꯝꯗꯨ ꯑꯃꯨꯛ ꯐꯣꯏ ꯃꯃꯥꯏꯗꯨ ꯎꯔꯤꯡ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯄꯤꯁꯛ ꯃꯆꯥꯅ ꯍꯥꯏ ꯑꯇꯣꯝꯕꯤ ꯅꯪꯕꯨ ꯄꯤꯁꯨꯝ ꯐꯣꯏꯗꯅ ꯎꯔꯤꯡ ꯃꯦꯠꯇꯅ ꯂꯩꯗꯣ ꯃꯥꯡꯒꯣꯜ ꯂꯝꯁꯤꯗꯁꯨ ꯇꯥꯁꯤꯜꯂꯒ ꯇꯧꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯅꯠꯇꯦ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯁꯤꯅ ꯑꯁꯨꯛ ꯆꯥꯏꯔꯤꯕꯁꯤꯕꯨ ꯅꯣꯏꯕꯨ ꯐꯝꯕꯕꯨ ꯉꯝꯃꯦ ꯍꯥꯏꯋꯥꯅꯤ ꯍꯣ ꯑꯩꯒꯤ ꯏꯊꯧꯗꯤ ꯏꯁꯤꯡ ꯃꯥꯏꯁꯦꯡ ꯍꯣꯟꯖꯤꯟꯕ ꯉꯁꯥꯏꯅ ꯂꯣꯏꯈ꯭ꯔꯦ ꯃꯥꯡꯒꯣꯜ ꯇꯥꯁꯤꯟꯕ ꯑꯁꯤꯗꯤ ꯏꯆꯦ ꯌꯥꯏꯅ ꯇꯧꯗꯧꯕꯅꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯌꯨ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯒꯤ ꯃꯥꯒꯤ ꯈꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯃꯅ ꯀꯣꯛ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯗ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯔꯛꯂꯤꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯅꯕꯗꯣ ꯅꯣꯏ ꯁꯨꯃꯥꯏꯅ ꯂꯣꯏꯅꯔꯛꯇꯦꯕ ꯀꯅꯥꯕꯨ ꯂꯧꯗꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯂꯧꯇꯥꯟꯅꯕꯁꯤꯕꯣ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯅꯨ ꯑꯩꯁꯤꯕꯨ ꯃꯣꯏꯒꯤ ꯃꯤꯅꯥꯏꯁꯤ ꯃꯉꯥꯏꯅꯦ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯇꯣꯟꯗꯣꯟ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯇꯣꯟꯗꯣꯟ ꯆꯥꯕꯗꯤ ꯇꯣꯟꯗꯣꯟ ꯑꯁꯤꯃ ꯍꯦꯟꯅ ꯆꯥꯎ ꯍꯥꯏꯗꯦꯅꯦ ꯑꯗꯨꯒ ꯁꯨꯕꯗꯤ ꯇꯣꯟꯗꯣꯟ ꯅꯪꯅ ꯑꯉꯥꯡꯅꯤ ꯈꯔ ꯍꯦꯟꯅ ꯁꯨ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯏꯁꯦ ꯅꯪꯅ ꯑꯗꯣ ꯑꯗꯥꯡ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯃꯣꯏꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯤꯅꯦ ꯈꯟꯗꯣꯛꯎ ꯀꯩꯗꯧꯒꯦ ꯏꯆꯥꯁꯤꯗꯤ ꯌꯥꯔꯦ ꯏꯃꯥꯁꯨꯅꯦ ꯅꯆꯥ ꯑꯍꯨꯝꯁꯤꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯆꯪꯉꯦ ꯍꯥꯏꯁꯦ ꯑꯩꯁꯨ ꯈꯪꯖꯔꯦ ꯌꯥꯔꯦ ꯑꯩꯉꯣꯟꯗꯗꯅꯦ ꯏꯃꯥꯅ ꯁꯣꯟꯅꯤꯡꯉꯤꯁꯦ ꯅꯆꯥ ꯑꯍꯨꯝꯁꯤꯗꯤ ꯏꯃꯥꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯊꯝꯕ ꯄꯥꯝꯃꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦ ꯌꯥꯔꯦ ꯀꯌꯥꯗ ꯃꯕꯨꯛꯁꯦ ꯐꯠꯇꯅ ꯈꯜꯂꯤꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯅꯆꯦ ꯑꯍꯜꯁꯤꯃꯗꯤ ꯅꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯒ ꯅꯆꯦ ꯌꯥꯏꯗꯤ ꯈꯔ ꯅꯨꯄꯥꯗꯧꯅ ꯇꯧꯋꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯆꯦ ꯇꯣꯟꯅ ꯑꯃꯨꯛ ꯃꯁꯥꯁꯤ ꯁꯣꯜꯂꯤ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯅꯪꯅ ꯈꯔ ꯇꯧꯕ ꯌꯥꯏꯗꯅ ꯍꯣꯏ ꯌꯥꯔꯦ ꯏꯃꯥꯅꯅꯦ ꯅꯆꯥ ꯑꯍꯨꯝꯁꯦ ꯀꯟꯈꯠꯇꯅ ꯑꯩꯉꯣꯟꯗ ꯁꯨꯅꯕ ꯄꯪꯍꯥꯏꯗ ꯍꯥꯏꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯏꯃꯥꯅ ꯐꯅ ꯍꯥꯏꯔꯁꯨꯅꯦ ꯑꯩꯗꯤ ꯑꯩꯒꯤ ꯏꯊꯧꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯇꯣꯟꯗꯣꯟ ꯁꯅꯥꯗꯣ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯄꯤꯁꯛ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤꯗꯤꯕ
ꯍꯥꯏꯔꯒ ꯏꯃꯨꯡ ꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯌꯥꯏꯃ ꯌꯥꯏꯃ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯌꯥꯏꯁꯅꯥꯁꯨ ꯏꯃꯨꯡꯗꯒꯤ ꯈꯣꯟ ꯋꯥꯎꯔꯞꯅ ꯀꯩ ꯍꯥꯏꯒꯦ ꯃꯥꯡꯒꯣꯜꯁꯦ ꯆꯥꯏꯕꯅ ꯂꯣꯏꯔꯦꯅꯦ ꯑꯝꯇ ꯇꯥꯁꯤꯜꯂꯨ ꯂꯥꯎꯅꯦ ꯅꯪꯕꯣ ꯑꯁ ꯑꯩ ꯁꯣꯝꯗ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯑꯗꯨꯝ ꯂꯩꯖꯅꯤ ꯀꯔꯤ ꯇꯧꯔꯤꯅꯣꯅꯦ ꯅꯪꯕꯣ ꯁꯣꯝꯗ ꯆꯥꯏꯕꯅ ꯂꯣꯏꯔꯦꯅꯦ ꯃꯤ ꯅꯨꯡꯒ ꯂꯥꯛꯂꯕꯗꯤ ꯐꯖꯗ꯭ꯔꯦꯅꯦ ꯅꯪꯕꯣ ꯑꯁ ꯀꯅꯥꯕꯨ ꯂꯥꯛꯇꯧꯔꯤꯒꯦ ꯂꯥꯛꯂꯁꯨ ꯀꯩꯗꯧꯅꯦꯅ ꯑꯩ ꯁꯣꯝꯗ ꯊꯥꯡꯈꯣꯡꯁꯦ ꯆꯥꯟꯅꯗ ꯂꯩꯔꯦꯕ ꯑꯝꯇ ꯁꯦꯝꯈꯤꯒꯦ ꯂꯣꯏꯔꯦꯗꯀꯣ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯃꯔꯤ ꯌꯥꯎꯕꯕꯨ ꯍꯟꯅꯨꯔꯕ ꯀꯝꯂꯥ ꯀꯨꯔꯨ ꯀꯥꯔꯕ ꯑꯩꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯁꯥꯗꯅ ꯑꯃꯨꯛ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯇꯧꯕ ꯇꯥꯔꯤꯅꯦ ꯄꯦꯜꯂꯦꯗꯀꯣ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯗꯨꯗꯗꯤ ꯏꯆꯥ ꯅꯤꯉꯣꯜ ꯍꯥꯏꯕꯗꯨꯗꯗꯤ ꯐꯪꯕꯤꯔꯅꯨ ꯍꯥꯏꯅꯅꯦ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯅꯤꯖꯔꯤꯀꯣ ꯑꯩ ꯄꯦꯟꯖꯔꯦ ꯏꯆꯥ ꯅꯤꯉꯣꯜꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯃꯃꯥꯅ ꯄꯦꯟꯗꯅ ꯇꯛꯁꯤ ꯁꯣꯜꯂꯤꯗꯨ ꯇꯥꯔꯒ ꯌꯥꯏꯁꯅꯥꯗꯨ ꯊꯧꯁꯥꯗꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣ ꯏꯃꯥ ꯅꯤꯉꯣꯜ ꯄꯥꯝꯗ꯭ꯔꯗꯤ ꯕꯤꯕꯥꯅ ꯀꯝꯗꯧꯕꯅꯣ ꯄꯦꯜꯂꯦ ꯑꯣꯛꯑꯦ ꯏꯆꯥꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯃꯆꯥ ꯃꯁꯨ ꯌꯥꯎꯗꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯆꯥ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯍꯥꯏꯅ ꯄꯤꯁꯛ ꯃꯆꯥꯗꯣ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜꯗꯨ ꯇꯥꯁꯤꯜꯂꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯅ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯔꯒ ꯊꯪꯅꯕꯒꯤ ꯃꯆꯥ ꯌꯥꯎꯗꯕꯤ ꯃꯦꯝꯇꯣꯟꯕꯤꯗꯨꯗꯤ ꯇꯨꯃꯤꯟꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯅꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯃꯆꯥ ꯃꯁꯨ ꯌꯥꯎꯗꯕ ꯃꯤꯁꯤꯡꯁꯦ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯆꯥꯅꯤꯡꯕꯗ ꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯨ ꯀꯌꯥꯗ ꯀꯜꯂꯛꯆꯔꯤꯕ ꯏꯃꯤꯠꯇ ꯏꯆꯥ ꯏꯁꯨ ꯎꯗꯨꯅ ꯃꯈꯣꯏꯅ ꯂꯥꯎꯅ ꯈꯣꯡꯅꯕꯒꯤ ꯀꯨꯝꯍꯩꯗꯨ ꯀꯌꯥꯗ ꯌꯦꯡꯅꯤꯡꯂꯤꯕ ꯑꯗꯨꯕꯨ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯇꯝꯂꯝꯗ꯭ꯔꯕꯅꯤꯅ ꯀꯌꯥꯗ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗꯨ ꯀꯜꯂꯛꯆꯔꯤꯕ ꯑꯁꯤ ꯈꯟꯅ ꯃꯦꯝꯇꯣꯟꯕꯤꯗꯣ ꯂꯣꯟꯅ ꯀꯅꯥ ꯈꯪꯍꯟꯗ ꯊꯃꯣꯏ ꯂꯀꯥꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯇꯨ ꯇꯝꯊꯣꯛꯅꯕ ꯀꯅꯥꯁꯨ ꯂꯩꯇ ꯂꯣꯟꯅ ꯈꯥꯡꯖꯤꯟꯖꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯅꯣꯡꯉꯥꯟꯕ ꯐꯅ ꯀꯨꯏꯔ ꯐꯥꯎꯕ ꯔꯥꯙꯦꯒꯤ ꯃꯃꯧ ꯑꯅꯤꯗꯨ ꯑꯃꯠꯇ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯦ ꯁꯣꯝꯗ ꯃꯧ ꯌꯥꯏꯃ ꯆꯥꯟꯗ꯭ꯔꯤ ꯁꯤꯡꯏꯗꯨꯁꯨ ꯃꯤꯀꯞꯇꯤ ꯊꯣꯛꯂꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯇꯨꯝꯁꯤꯟꯅꯗꯨꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯧꯒꯠꯂꯣꯏ ꯀꯔꯤꯒꯤ ꯍꯧꯒꯠꯆꯅꯤ ꯃꯧꯁꯤꯕꯨ ꯑꯩ ꯇꯨꯝꯇꯁꯨ ꯅꯠꯇꯦ ꯑꯃꯅ ꯑꯁꯨꯝ ꯇꯨꯝꯗꯅ ꯆꯥꯗꯅ ꯑꯃꯤꯌꯥ ꯀꯥꯗꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯑꯩꯅ ꯇꯧꯖꯅꯤ ꯑꯩꯁꯨ ꯇꯨꯝꯊꯣꯛꯀꯦ ꯍꯧꯒꯠꯂꯣꯏꯕ ꯃꯗꯨ ꯈꯟꯅ ꯑꯗꯨꯃꯛ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯃꯧ ꯑꯍꯟ ꯕꯤꯂꯥꯁꯤꯅꯤꯁꯨ ꯃꯤꯀꯞꯇꯤ ꯊꯣꯛꯂꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯁꯤꯟꯅꯗꯨꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯛꯂꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯊꯥꯕ ꯌꯥꯔꯤꯅ ꯏꯅꯥꯎꯅ ꯂꯣꯏꯅ ꯇꯧꯖꯅꯤ ꯃꯥꯅ ꯂꯝꯇꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯣꯏꯅ ꯍꯧꯒꯠꯂꯒ ꯂꯣꯏꯔꯦ ꯃꯗꯨ ꯈꯟꯅ ꯑꯗꯨꯃꯛ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯇꯥꯟꯅꯗꯨꯅ ꯑꯃꯅ ꯇꯧꯁꯅꯤ ꯑꯃꯅ ꯇꯧꯁꯅꯨ ꯍꯥꯏꯅ ꯏꯟꯅꯗꯨꯅ ꯂꯩꯕꯅ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯡꯇꯤ ꯍꯧꯒꯠꯄ ꯃꯇꯝ ꯑꯣꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯏꯃꯨꯡ ꯃꯥꯡꯒꯣꯜꯗꯨ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯝ ꯃꯅꯥ ꯂꯣꯏꯁꯤꯟꯅ ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯗꯧꯔꯦ ꯂꯝꯇꯨꯒꯁꯦ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯅꯦ ꯀꯔꯤꯅꯣꯅꯦ ꯃꯧ ꯑꯅꯤꯁꯤꯕꯣ ꯅꯥꯔꯕ ꯖꯥꯠꯂꯥ ꯃꯣꯏ ꯑꯅꯤꯃꯛꯅ ꯍꯧꯒꯠꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯇꯧꯕ ꯇꯥꯔꯦꯗꯅ ꯃꯗꯨ ꯍꯥꯏꯅ ꯔꯥꯙꯦꯗꯨ ꯎꯄꯥꯏ ꯂꯩꯇ ꯂꯝꯇꯨꯗꯨ ꯃꯥꯅ ꯑꯣꯏꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯁꯤꯖꯤꯟ ꯁꯤꯡꯖꯤꯟ ꯇꯧꯗꯨꯅ ꯇꯩꯅꯕ ꯍꯣꯠꯅꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯆꯠꯊꯣꯛꯂꯨꯕ ꯑꯉꯧꯗꯨ ꯍꯟꯖꯤꯜꯂꯛꯄꯗ ꯃꯃꯧ ꯑꯅꯤ ꯂꯩꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯝꯇꯨ ꯇꯧꯔꯝꯕꯗꯨ ꯎꯕꯗ ꯏꯉꯉꯛꯅ ꯑꯣꯏ ꯃꯃꯥ ꯅꯪꯅ ꯂꯝꯇꯨ ꯇꯧꯔꯤꯕꯨ ꯅꯃꯧ ꯑꯅꯤꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯒꯦ ꯈꯪꯗꯦ ꯑꯃꯠꯇ ꯍꯧꯒꯠꯂꯛꯇ꯭ꯔꯤ ꯃꯣꯏ ꯁꯨꯝ ꯉꯥꯏꯗꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯇꯧꯔꯕꯅꯤ ꯏꯃꯨꯡꯁꯤ ꯑꯣꯟꯊꯣꯛꯅ ꯂꯨꯗꯧꯔꯤꯗ ꯑꯁꯤ ꯍꯥꯏꯅ ꯑꯉꯧꯗꯨ ꯏꯃꯨꯡꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏ ꯑꯆꯧꯕ ꯌꯥꯏꯃ ꯅꯣꯏꯕꯨ ꯍꯧꯒꯠꯅꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏ ꯃꯧ ꯑꯍꯜ ꯃꯧ ꯌꯥꯏꯃ ꯅꯣꯏꯁꯨ ꯍꯧꯒꯠꯅꯔꯣꯅꯦ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕꯁꯤ ꯐꯥꯎꯕ ꯅꯣꯏꯅ ꯁꯟ ꯏꯔꯣꯏ ꯁꯥꯗꯅ ꯇꯨꯝꯂꯒ ꯂꯩꯔꯗꯤ ꯅꯁꯥꯁꯤꯡꯗꯨ ꯑꯃꯠꯇ ꯐꯔꯣꯏꯅꯦ ꯍꯧꯒꯠꯂꯣꯅꯦ ꯅꯣꯏꯕꯣ ꯈꯣꯟꯖꯥꯎ ꯑꯗꯨ ꯊꯥꯗꯨꯅ ꯂꯥꯎ ꯈꯣꯡꯕꯗꯒꯤꯗꯤ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯁꯤꯟꯅꯔꯝꯕꯤ ꯃꯧ ꯑꯅꯤꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯍꯧꯒꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯧ ꯁꯠ ꯇꯧꯅꯔꯝꯃꯤ ꯑꯌꯨꯛꯀꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯆꯥꯅꯔꯕꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯌꯧꯔꯛꯄꯗ ꯃꯧ ꯑꯅꯤꯗꯣ ꯂꯧꯇꯥꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯑꯅꯤꯗꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯁꯤꯜꯂꯕꯅꯤꯅ ꯃꯥ ꯇꯧꯁꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯀꯥꯗ ꯊꯣꯛ ꯆꯪꯅꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯔꯥꯙꯦꯗꯣ ꯍꯤꯡꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯃꯜꯂꯨꯔꯒ ꯊꯣꯛꯂꯛꯄꯗ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯗꯕ ꯑꯗꯨꯗ ꯂꯝꯌꯥꯏꯗ ꯂꯦꯞꯂꯒ ꯍꯥꯏ ꯃꯧ ꯌꯥꯏꯃ ꯃꯧ ꯑꯍꯜ ꯅꯣꯏ ꯑꯅꯤꯕꯨ ꯑꯃꯅ ꯀꯣꯛ ꯆꯪꯂꯒ ꯆꯥꯛꯁꯦ ꯃꯩ ꯊꯥꯒꯠꯄ ꯌꯥꯗ꯭ꯔꯥ ꯅꯣꯏ ꯑꯅꯤꯕꯣ ꯕꯤꯂꯥꯁꯤꯅꯤꯗꯣ ꯃꯅꯦꯝꯅ ꯍꯥꯏꯗꯨ ꯇꯥꯕꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯅꯥꯁꯤꯟꯅꯗꯨꯅ ꯏꯃꯥ ꯑꯩꯁꯦ ꯄꯨꯛꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ
ꯍꯣꯔꯦꯟꯗꯣ ꯑꯩ ꯊꯣꯡꯂꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯏꯅꯥꯎꯅ ꯃꯔꯥꯏꯅ ꯊꯣꯡꯖꯔꯁꯅꯤ ꯍꯣ ꯐꯔꯦ ꯐꯔꯦ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯍꯥꯏꯃꯧ ꯌꯥꯏꯃ ꯅꯆꯦꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯦ ꯅꯪꯕꯨ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯊꯣꯡꯉ ꯂꯥꯎꯅꯦ ꯑꯩꯅ ꯀꯩꯊꯦꯜ ꯀꯥꯗꯧꯕ ꯀꯩꯒ ꯊꯦꯡꯂꯦꯅꯦ ꯆꯥꯟꯗꯁꯤꯅꯤ ꯃꯆꯦ ꯑꯍꯟꯅ ꯍꯥꯟꯅꯅ ꯅꯥꯔꯦ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯃꯥꯅꯁꯨ ꯅꯥꯔꯦ ꯍꯥꯏꯅ ꯈꯨꯝꯂꯕꯗꯤ ꯅꯥꯁꯤꯟꯅꯔꯤꯅꯤ ꯍꯥꯏꯕ ꯂꯥꯏꯅ ꯈꯪꯈꯤꯅꯤ ꯈꯪꯕꯅ ꯇꯜꯂꯁꯨ ꯇꯟꯅ ꯍꯣꯏ ꯏꯃꯥ ꯊꯥꯒꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯆꯥꯛ ꯊꯥꯒꯠꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯄꯨꯝꯕꯗꯤ ꯇꯣꯟꯗꯣꯟ ꯁꯅꯥꯒ ꯃꯆꯦ ꯑꯍꯟꯒꯅ ꯂꯣꯏꯅ ꯇꯧꯔꯕꯅꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒꯤ ꯃꯇꯥꯡꯗꯨꯅ ꯌꯥꯏꯃꯒ ꯐꯔꯛ ꯑꯗꯨꯒꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯅꯤ ꯑꯗꯨꯗꯤ ꯑꯃꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯌꯥꯏꯃꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯨꯞꯅꯣꯝꯒꯤ ꯊꯕꯛꯁꯤ ꯀꯌꯥ ꯍꯩꯅꯗꯕꯅ ꯑꯗꯨꯃꯛ ꯈꯪꯁꯤꯟꯅꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩꯕꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯄꯤꯁꯛ ꯃꯆꯥꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯇꯣꯝꯕꯤꯌꯥ ꯅꯆꯦ ꯇꯣꯝꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯦ ꯆꯥꯛꯇꯣ ꯅꯪ ꯑꯝꯇ ꯊꯥꯒꯠꯂꯣꯗꯅ ꯉꯝꯗ꯭ꯔꯦ ꯏꯆꯦ ꯌꯥꯏꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯃꯥꯅ ꯃꯔꯥꯏꯅ ꯊꯣꯡꯖꯅꯤ ꯀꯔꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯕꯅꯣ ꯁꯝꯕꯟꯗ ꯂꯣꯏꯅ ꯍꯤꯛꯊꯔꯦꯅ ꯁꯦꯝꯍꯧꯕꯅꯤ ꯑꯗꯨꯗꯕꯨ ꯀꯃꯥꯏꯅ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯔꯨꯗꯧꯔꯤꯕꯅꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯣꯛꯑꯣ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏꯁꯤ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯑꯉꯥꯡꯅꯤ ꯒꯝ ꯒꯝ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯂꯧꯇꯥꯅꯕꯁꯤ ꯃꯥꯅꯕꯨ ꯍꯦꯟꯈ꯭ꯔꯦꯅꯦ ꯍꯦꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯅ ꯑꯉꯥꯡꯅꯤꯅ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯧ ꯍꯥꯏꯗꯨꯗꯤ ꯀꯅꯥꯅ ꯌꯥꯗꯧꯔꯤꯒꯦ ꯑꯗꯣ ꯅꯆꯦꯁꯤꯡꯁꯤꯁꯨ ꯇꯨꯃꯤꯟ ꯂꯩꯕꯗꯤ ꯅꯠꯇꯦꯗꯅ ꯃꯥꯒꯤ ꯁꯦꯜ ꯇꯥꯟꯕꯅꯤ ꯈꯪꯗꯦ ꯀꯩꯗꯧꯕꯅꯤ ꯈꯪꯗꯦ ꯃꯊꯧ ꯑꯃꯃꯝꯗꯤ ꯇꯧꯅꯔꯤꯗꯅ ꯑꯣ ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯩꯅ ꯃꯤꯔꯦꯝ ꯑꯣꯏꯔꯦ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯧ ꯍꯥꯏꯅꯦꯕ ꯃꯥꯏ ꯁꯦꯜ ꯇꯥꯜꯂꯤꯁꯤꯡꯁꯦ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯁꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯁꯤꯗꯩꯁꯤꯗ ꯃꯤꯅꯥꯏꯁꯦ ꯃꯉꯥꯏ ꯃꯣꯏꯒꯤ ꯊꯕꯛ ꯄꯨꯝꯕꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯁꯨꯍꯜꯂꯤꯕ ꯑꯗꯨꯒ ꯃꯣꯏꯅ ꯃꯁꯤꯗ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯐꯤꯇꯛ ꯑꯃ ꯐꯥꯎꯕ ꯂꯩꯕꯤꯕꯁꯨ ꯅꯠꯇꯕ ꯃꯗꯨ ꯍꯥꯏꯅ ꯇꯣꯟꯗꯣꯟ ꯁꯅꯥꯗꯣ ꯁꯧ ꯂꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯁꯥꯎꯔꯁꯨ ꯁꯥꯎꯅ ꯆꯥꯛꯃꯩꯗꯨ ꯊꯥꯒꯠꯅꯕ ꯇꯧꯔꯤ ꯃꯆꯥꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯁꯨ ꯏꯇꯞ ꯇꯞꯅ ꯃꯣꯏꯅ ꯂꯩꯗ꯭ꯔꯕꯁꯨ ꯏꯃꯥꯅ ꯂꯩꯔꯤꯗꯨꯉꯥꯏ ꯅꯪꯅ ꯑꯄꯥꯝꯕꯗ ꯅꯈꯨꯠ ꯊꯤꯜꯂꯨ ꯏꯃꯥꯅ ꯑꯗꯨꯝ ꯂꯩꯅꯤ ꯀꯩꯗꯧꯒꯦ ꯇꯣꯟꯗꯣꯟ ꯁꯅꯥꯗꯣ ꯑꯗꯨꯃꯛ ꯏꯃꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣꯏ ꯌꯥꯔꯦ ꯑꯝꯇ ꯂꯩꯕꯤꯌꯨ ꯍꯥꯏꯗ꯭ꯔꯦ ꯑꯁꯤꯃ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯇꯧꯍꯟꯗꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯕꯅꯦ ꯈꯪꯅꯦꯕ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯁꯦꯜ ꯊꯣꯛꯅꯕ ꯇꯧꯔꯗꯝꯅꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯃꯇꯪ ꯇꯧ ꯍꯥꯏꯔꯛꯁꯅꯣꯕ ꯈꯪꯅꯦꯕ ꯑꯩꯅ ꯇꯧꯕꯗꯣ ꯌꯦꯡꯉꯣꯕ ꯍꯥꯏꯅ ꯇꯣꯟꯗꯣꯟ ꯁꯅꯥꯗꯣ ꯏꯁꯧ ꯂꯥꯡꯗꯅ ꯆꯥꯛꯇꯣ ꯊꯣꯡꯂꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯃꯆꯥꯅꯨꯄꯤꯗꯨ ꯏꯁꯧ ꯈꯔ ꯂꯥꯡꯖꯔꯁꯨ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯃꯥꯅꯇꯅ ꯇꯧꯕꯤꯅꯕ ꯂꯩꯇꯦ ꯈꯪꯕꯅ ꯃꯥꯅ ꯐꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯝꯃꯤ ꯑꯗꯨꯝꯅ ꯏꯁꯧ ꯏꯔꯥꯡ ꯈꯔ ꯇꯧꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯃꯆꯦ ꯑꯅꯤꯅ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯄꯣꯊꯥꯅꯅꯤꯡꯕ ꯃꯤꯅ ꯄꯣꯊꯥꯕ ꯂꯪ ꯅꯥꯏꯕ ꯈꯣꯠꯄ ꯇꯧꯅꯤꯡꯕ ꯃꯤꯅ ꯇꯧꯕ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄꯒꯤ ꯃꯇꯝꯗ ꯇꯣꯟꯗꯣꯟꯕꯒ ꯇꯣꯟꯗꯣꯟ ꯁꯅꯥꯒꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯀꯟꯅ ꯋꯥꯔꯤ ꯁꯤꯛꯊꯅꯔꯤ ꯇꯣꯝꯕꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃꯅꯤꯗꯣ ꯈꯨꯠꯇꯟ ꯑꯃꯅꯤ ꯃꯣꯏ ꯑꯅꯤꯅ ꯂꯧꯇꯥꯅꯕꯗ ꯊꯕꯛ ꯏꯅꯗꯨꯅ ꯂꯩꯕꯅ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯄꯨꯝꯕ ꯏꯃꯥꯅ ꯂꯣꯏ ꯇꯧ ꯂꯩꯔꯤ ꯇꯣꯟꯗꯣꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯟꯗꯣꯟ ꯁꯅꯥꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕꯤ ꯁꯥꯗꯨꯅ ꯀꯩꯅꯣ ꯏꯃꯥꯗꯤ ꯐꯅ ꯑꯍꯜ ꯑꯣꯏꯔꯝꯂꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯐꯥꯎꯕꯗꯤ ꯃꯣꯏꯁꯨ ꯑꯍꯟꯗꯣ ꯌꯥꯎꯍꯟꯕꯤꯗꯕꯅ ꯐꯕꯅꯤ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯧꯕꯅꯣ ꯏꯃꯥꯗꯣ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯣ ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯏꯇꯩꯃꯅꯤꯒꯤ ꯃꯇꯧ ꯇꯝꯕ ꯌꯥꯔꯣꯏꯀꯣ ꯇꯣꯟꯗꯣꯟ ꯁꯅꯥ ꯇꯣꯟꯗꯣꯟꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯌꯦꯡ ꯃꯣꯏꯗ ꯂꯩꯔꯒꯗꯤ ꯁꯥꯊꯤ ꯍꯥꯏꯔꯤꯕ ꯑꯅꯤꯗꯨꯗꯒꯤ ꯑꯩꯅ ꯈꯨꯗꯨꯞ 10 ꯍꯦꯟꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯃꯥꯏꯊꯣꯡꯗꯗꯤ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯩꯒꯤ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯗꯧꯔꯤꯕꯅꯣꯃꯤ ꯑꯗꯨꯅꯦꯕ ꯑꯩꯒꯤ ꯅꯨꯄꯤꯗꯅꯤ ꯋꯥꯈꯜ ꯇꯥꯕ ꯃꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯅ ꯇꯣꯟꯗꯣꯟꯕꯗꯤ ꯋꯥꯈꯜ ꯇꯥꯕꯤ ꯑꯃꯒ ꯈꯪꯅꯩ ꯈꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯨꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤ ꯇꯣꯟꯗꯣꯟ ꯁꯅꯥꯗꯨ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯕꯤ ꯑꯃ ꯁꯥꯗꯅ ꯋꯥ ꯍꯥꯏꯔꯤ ꯇꯣꯟꯗꯣꯟꯕꯁꯨ ꯑꯗꯨꯃꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯠꯇꯦ ꯅꯪꯁꯨ ꯅꯣꯏꯗ ꯅꯆꯦ ꯃꯌꯥꯝ ꯂꯩꯅ ꯅꯉꯣꯟꯗꯗ ꯑꯗꯨꯝ ꯊꯕꯛ ꯁꯨꯍꯜꯂꯤ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤꯗꯅ ꯏꯁ ꯅꯨꯡꯉꯥꯏꯅꯦꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯅꯤ ꯅꯣꯏꯒꯤꯁꯨ ꯏꯆꯦ ꯑꯅꯤꯗꯣ ꯂꯧꯇꯥꯅꯕꯗ ꯂꯣꯏ ꯍꯥꯏꯗꯨꯅꯤ ꯑꯗꯨꯗꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯔꯤꯕꯅꯣꯕ ꯍꯦꯔꯥ ꯑꯗꯨꯒꯤꯗꯤ ꯋꯥꯔꯨꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯍꯦꯛ ꯂꯨꯍꯣꯡꯕꯒ ꯇꯣꯉꯥꯟ ꯆꯥꯅꯕ ꯁꯤꯜꯂ ꯂꯣꯏꯔꯤ ꯀꯩꯅꯣ ꯑꯗꯣ ꯏꯃꯥ ꯄꯥꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯣꯟꯁꯤꯀꯣ ꯍꯣꯏꯗ ꯏꯃꯥ ꯄꯥꯕꯕꯨꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗ ꯃꯧ ꯑꯅꯤꯗꯨꯒ ꯄꯨꯟꯕꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦꯀꯣ ꯍꯣꯏꯁꯦ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯦꯁꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯉꯁꯤꯃ ꯍꯦꯛꯇ ꯆꯦꯜꯂꯁꯨ ꯌꯥꯔꯦꯗ ꯑꯁꯦꯡꯕ ꯍꯣꯏ ꯕꯥ ꯑꯗꯨꯗꯤ ꯍꯦꯛꯇ ꯆꯦꯜꯂꯁꯤ
haina anido masa masana yanaraduna chelami radhiyadi masanupa atombadusu nupi chele tabada haraubadi laradana kapu kapning lawning tawrami as ani si phawu laknabada asu warabasida ama amuksu laksilaba oh radhiya igi laibaksidhi ko asi haina radhiyado taxi sonduna leiringaida mapuroibana taraduna hai kaidawragini amuk nangna taxi ga sonduna tawribadubo makhoi mapasu tabiraba natro nasanupa atombadu nupi chelakle haiba hoine adugudi tarine ada nangna nasanupa nupi chelaklaga haraugi haida kaigino suktok paithoktana taxi soridubo kaidagi haraubano hanagi mau ani asi phawba laknaba ngamdringaisida amaga amuk yausilakladi asidabu harauba kaina adu nangbu thainadi nasanupa ahana nupi chelakpadadi yamna haraukidaine nacha taisu sa manana khandu tamuko nacha atombana tarabadi amuk achan mirai nai manana yengba ngamdena amuk toiba loinaba tare taningdeda thainagi waduna thainagini haujiki wani adu wadagi wa tokra nangbu thainadi nachanupa ahana nupi chelakpadu yamna haraukibanida ho aduna ne khangdringegi wani karino khangdriba aduna aduga haujina kari khanglaba ho ne mau laklagani hena wai haibado thainadi khangludaba adubu haujikti mau laklagani hena wai haibado khangle aduna mau lakpase haraudre aidi ish nangi sidi wakhal amadanine moi laklaga awaba khara kokadra hairaga moi laklaga hena thabak hapi aduna haraubunga amata khangdi haisini ai yare mina taragane namong nupi singse thabak yamna suhaninba tarani adumaina suktana paidana leibana kanar nasana pame haina puruklabanina harau tawko hoi haina radiyasu macindanga hak pangangang jerasu harau thangnabagi mau ama ani tawduna mamau adubu loksinbani haina chatkirami mamau ani dusu manaw nupana napi chelakpada thuna luhonglabadi moida thabak komlani khana harau na koichin chenduna laknarami asumna mayam hau tawduna mausu thinkirami chelurabani sadana wakhal tabi saduna namik nini humni adudi tongdon sanado imung manunggi thabakdo hainadana mana loina tawbadu ubada mama ibema adudi haraujaduna nate aigi satombi sibo nupa mayumdagi kari hairuklabano khangdine athongna thabakse phakibasina waga amata hainaba nangdre wani hoi ma nasanupi atomina tawrido toksinaiba hai taningde noidi khomu phawda nupa amatana pami nungsi hairaktabanina chienba phangdrabanina noina kari khangni yengu nanaw sidi isau khar langjarasu thaba ingkhang phabanina nupana tap launa chenkribasini noi mayam dine masida narildo tanandana sittabi oiradabani is masalam henbi sahi sudana mayum paningbi asidadi ngange haidraga masidaida matang sana pangi khana ngairiba ikhoida oina onsilaklaga ngangbo ngangine chahi matang sariba wakhangadi inkhalakpasi mangaine nangna khalise ibema imagi yaima sahido amukta nakhut thiega paune nangbo nama nabigi masa singdi kanagi leksabi phadana nangabu nata sanaba yaranine adu oirasumi saksa dikhe yukni yum pandri khe leksabini mi aiso lesabi taga tekpini gaino yare nanga onsinarga ngangba ngamba nati adugi saruk imung manungi thabai khang singse khita mateng pangu ho nachanupi thabak phabi nupana yamna pambido adudo oina hayo hai maabudi haidrasu tawrine ada matongda thadokpadu nangdaba yaurine khangde noi thokpa tawno haini yexnado mana thokpa ama adumak tawduna leirami asomda sumangai tondonbadu mayamba matai mastingi mamangda ikaibagira kaino thabaktu pangsuda surami manaw nupana thabak khakpa phagalakpaduda matai ma ani dusu wari sarami chanda sinina ise handakte khwe tombasibu thabo thongna phadro inaw aiso adumna khalamini nati maisibu napi chelubaduda ikaidanaga tawri jalo khangde ibema adumna oirambasu ye thaina khoi yai masu nang selaklaba matungdo onthongna thabo phakraba manabo hoine ibema ado aidine khoi tombana napi selakpase onthongna haraukre isidi kegi harauriba kegi haraudani yengo nang aina thabak lawtanadana inadana leibado mau atombi laklabadi mana angangni
ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯃꯥ ꯂꯣꯏꯅ ꯇꯧꯍꯟꯕ ꯌꯥꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯏꯟꯅꯗ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯅ ꯂꯩ ꯌꯥꯔꯦꯗꯅ ꯍꯣꯏꯅꯦ ꯑꯩꯗꯤ ꯑꯗꯨꯒꯤ ꯊꯣꯏꯅ ꯑꯗꯨꯝ ꯋꯥꯈꯜ ꯇꯧꯔꯨꯗꯦꯅꯦ ꯏꯆꯦꯗꯤ ꯀꯣꯛꯇꯤ ꯑꯣꯈꯥꯛ ꯋꯥꯡꯕꯖꯥꯠꯅꯤꯅꯦ ꯏꯕꯦꯝꯃ ꯑꯇꯩꯗꯤ ꯈꯪꯗꯦ ꯁꯨꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯇꯟꯕꯅꯤꯅ ꯀꯣꯛ ꯈꯔ ꯊꯥꯗꯗꯕ ꯌꯥꯗꯦꯗꯣ ꯏꯁ ꯏꯆꯦꯒꯤ ꯋꯥꯇꯥꯁꯤꯗꯤꯕ ꯑꯗꯣ ꯑꯩꯁꯨꯅꯦ ꯃꯥ ꯂꯥꯛꯂꯗꯤ ꯈꯔ ꯄꯣꯊꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯥꯅ ꯑꯇꯣꯜ ꯑꯇꯥꯡ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯁꯨꯕ ꯀꯥꯏꯗꯦꯗꯅꯀꯣ ꯀꯥꯏꯗꯦ ꯑꯗꯣ ꯏꯅꯥꯎ ꯅꯪꯁꯨ ꯀꯣꯛꯇꯤ ꯑꯩꯉꯣꯟꯗꯒꯤ ꯀꯩꯁꯨ ꯇꯥꯗꯦꯀꯣ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯗꯨꯅꯤ ꯍꯥꯏꯅ ꯃꯧ ꯑꯅꯤꯗꯣ ꯃꯊꯃꯣꯏꯗ ꯐꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯕꯁꯨ ꯅꯨꯡꯁꯤꯅꯕ ꯁꯥꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ ꯑꯗꯨꯕꯨ ꯃꯃꯧ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕꯗꯨ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯗꯨꯅꯁꯨ ꯂꯣꯏꯅ ꯂꯨꯝꯂꯒ ꯇꯥꯔꯝꯃꯤ ꯃꯃꯧ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕꯗꯨ ꯇꯥꯔꯒ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯅꯤꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯃꯑꯣꯡꯕꯨ ꯇꯥꯔꯤꯅꯦ ꯍꯌꯦꯡ ꯑꯃꯗꯨ ꯂꯥꯛꯂꯒ ꯀꯔꯝ ꯊꯣꯛꯂꯒꯕ ꯍꯥꯏꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯗꯨꯅ ꯔꯥꯙꯦꯗꯣ ꯃꯃꯧ ꯑꯍꯨꯝ ꯑꯃꯨꯛ ꯁꯨꯔꯒꯅ ꯀꯔꯝ ꯊꯣꯛꯂꯕ ꯍꯥꯏꯅ ꯋꯥꯖꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕꯒꯤ ꯃꯌꯥ ꯅꯛꯁꯤꯜꯂꯛꯂꯕꯗ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯅꯨꯄꯤ ꯃꯌꯨꯝꯁꯨ ꯂꯣꯏꯅ ꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ ꯃꯌꯥꯝ ꯍꯧ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯕꯗ ꯂꯨꯍꯣꯡꯕ ꯅꯣꯡ ꯅꯤꯅꯤ ꯑꯗꯨꯗꯤ ꯇꯣꯟꯗꯣꯟ ꯁꯅꯥꯁꯨ ꯃꯧ ꯑꯅꯧꯕꯤꯅꯤ ꯁꯥꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯣꯝꯇ ꯂꯣꯏꯅ ꯍꯣꯠꯅꯔꯝꯃꯤ ꯃꯥ ꯃꯇꯣꯝꯇꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯁꯨꯅꯣꯝꯂꯤꯕꯗꯨ ꯃꯁꯤ ꯑꯅꯤꯗꯨ ꯋꯥꯔꯨꯔꯕꯅꯤ ꯍꯥꯏꯕꯅꯔ ꯀꯩꯅꯣ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯗꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯇꯣꯟꯗꯣꯟ ꯁꯅꯥꯗꯨ ꯃꯇꯩ ꯃꯅꯥꯎꯗ ꯉꯥꯏꯔꯀꯥꯟꯗ ꯁꯧ ꯂꯥꯎꯅ ꯅꯨꯄꯥ ꯅꯣꯏꯒꯤ ꯅꯇꯩꯃ ꯑꯅꯤꯁꯤꯕꯨ ꯀꯩꯅꯣꯕ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯀꯩꯗꯧꯔꯒꯦ ꯃꯣꯏꯅ ꯀꯩꯀꯩ ꯍꯥꯏꯔꯛꯀꯦ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯃꯨ ꯀꯩꯁꯨꯕꯨꯗꯤ ꯍꯥꯏꯗꯦ ꯑꯗ ꯏꯇꯣꯝꯇ ꯏꯃꯨꯡ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯦ ꯃꯇꯦꯡ ꯈꯖꯤꯛ ꯐꯥꯎꯕ ꯄꯥꯡꯒꯦ ꯍꯥꯏꯗꯦ ꯏꯅꯥꯎꯁꯤ ꯋꯥꯔꯝꯂꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦꯕ ꯑꯗꯨꯕꯨꯗꯤ ꯑꯩꯅꯁꯨ ꯍꯥꯟꯅꯅ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯏꯇꯩꯃ ꯑꯅꯤꯗꯤ ꯃꯔꯤ ꯂꯣꯟꯊꯣꯛꯅ ꯇꯟꯕꯅꯤ ꯂꯧꯇꯥꯅꯕ ꯌꯥꯝꯅ ꯀꯟꯕꯅꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯇꯝꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯇꯝꯕ ꯅꯠꯇꯦ ꯂꯥꯛꯄ ꯅꯧꯔꯤ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯦꯟꯖꯜꯂꯛꯂꯗꯤ ꯑꯅꯤꯁꯦ ꯑꯩꯅ ꯅꯦꯠꯊꯠꯇꯧꯔꯤꯕꯅꯤ ꯌꯦꯡꯉꯨ ꯑꯗꯨꯝꯅꯒ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯅꯤꯁꯦ ꯃꯔꯤꯜ ꯇꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯆꯥꯕꯗꯤ ꯄꯨꯈꯝ ꯆꯥꯕꯅꯤ ꯑꯗꯨꯅ ꯃꯣꯏ ꯑꯅꯤꯅ ꯐꯨꯗꯔꯛꯄꯗꯅꯦ ꯅꯪꯁꯦ ꯁꯣꯏꯗꯅ ꯇꯣꯏꯕ ꯇꯥꯔꯦ ꯐꯤꯕꯝ ꯐꯪꯉꯦ ꯃꯣꯏ ꯑꯅꯤꯗꯤ ꯌꯦꯡꯉꯨ ꯁꯥꯃꯨ ꯃꯆꯥꯗꯧꯅ ꯃꯁꯥ ꯃꯎ ꯐꯔꯤꯕ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯋꯥꯆꯦꯠ ꯇꯪꯈꯥꯏ ꯃꯥꯜꯂꯒ ꯃꯤ ꯁꯥꯃꯨꯁꯤꯡꯁꯤꯗ ꯍꯧꯔꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛꯀꯤ ꯈꯨꯊꯥꯗ ꯄꯥꯛꯄ ꯇꯥꯔꯤꯕ ꯍꯦꯔꯥ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯅꯨꯄꯥ ꯅꯪꯗꯤꯅꯦ ꯀꯨꯝꯍꯩ ꯑꯗꯨꯝ ꯌꯦꯡꯉꯨ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯣꯟ ꯁꯅꯥꯗꯣ ꯃꯄꯨꯔꯣꯏꯕꯅ ꯈꯥꯡꯖꯤꯟꯕ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯕꯗ ꯃꯥꯒꯤ ꯆꯥꯛꯀꯧꯕꯁꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯣꯟꯗꯣꯟ ꯁꯅꯥꯗꯨ ꯂꯣꯟꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯥꯏꯗꯨꯅ ꯃꯆꯦ ꯑꯍꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯏꯆꯦ ꯑꯩ ꯑꯝꯇ ꯆꯪꯂꯛꯀꯦ ꯌꯥꯒꯗ꯭ꯔꯣ ꯃꯧ ꯑꯇꯣꯝꯕꯤ ꯌꯥꯏ ꯆꯪꯉꯛꯑꯣ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯊꯣꯏꯅ ꯂꯩꯇꯦꯗ ꯏꯆꯦꯒ ꯑꯆꯥ ꯑꯊꯛꯁꯦ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯒꯦꯅ ꯆꯪꯂꯛꯄꯅꯤ ꯕꯤꯂꯥꯁꯤꯅꯤꯗꯨ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯀꯩꯁꯨ ꯆꯥꯅꯤꯡꯗꯕ ꯁꯥꯗꯨꯅ ꯏꯆꯦ ꯄꯨꯔꯛꯇ꯭ꯔꯁꯨ ꯅꯇꯣꯝꯇ ꯑꯗꯨꯝ ꯆꯥꯔꯁꯨ ꯌꯥꯔꯗꯨꯕꯨ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯁꯨꯃꯤꯟꯅꯕ ꯌꯥꯡꯉꯤ ꯆꯥꯃꯤꯟꯅꯕ ꯍꯥꯎꯏ ꯍꯥꯏꯅ ꯏꯇꯣꯝꯇ ꯆꯥꯕꯗꯣ ꯃꯍꯥꯎ ꯑꯃ ꯏꯊꯣꯛ ꯊꯣꯛꯇꯕꯗꯨꯗ ꯏꯆꯦꯒ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯅꯦ ꯍꯣꯏ ꯑꯗꯣ ꯅꯪꯕꯨ ꯅꯆꯦ ꯌꯥꯏꯃꯗꯤ ꯍꯧꯔꯝꯗ꯭ꯔꯕꯣ ꯑꯁꯤ ꯍꯥꯏꯅ ꯕꯤꯂꯥꯁꯤꯅꯤꯗꯣ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯕꯤ ꯁꯥꯔꯝꯃꯤ ꯇꯣꯟꯗꯣꯟ ꯁꯅꯥꯁꯨ ꯃꯆꯦ ꯑꯍꯟꯒꯤ ꯃꯇꯥꯗꯨ ꯈꯪꯂꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯖꯦꯜꯗ ꯏꯆꯦ ꯅꯅꯥꯎꯕꯨ ꯀꯩ ꯍꯥꯏꯗꯧꯕꯅꯣ ꯏꯆꯦ ꯌꯥꯏꯁꯦ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕꯅꯣ ꯈꯪꯗꯦ ꯀꯧ ꯉꯥꯡꯕꯁꯨ ꯏꯈꯨꯝ ꯈꯨꯝꯅꯤꯡꯗꯕꯒꯨꯝ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯁꯨ ꯇꯟꯗꯅ ꯍꯥꯏꯔꯝꯗ꯭ꯔꯦ ꯇꯧꯕꯅꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯗꯨꯝ ꯄꯣꯡꯊꯣꯛ ꯄꯩꯊꯣꯛꯂꯒ ꯂꯩꯕꯤ ꯏꯕꯦꯝꯃ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪꯅ ꯍꯩꯅꯗ꯭ꯔꯗꯤ ꯇꯣꯛꯂꯁꯤ ꯃꯥ ꯌꯥꯎꯗ꯭ꯔꯁꯨ ꯀꯔꯦ ꯑꯩꯈꯣꯏ ꯑꯅꯤꯗꯪ ꯑꯗꯨꯝ ꯆꯥꯔꯁꯤ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯣꯟ ꯁꯅꯥꯗꯣ ꯇꯧꯁꯤꯟꯅꯗꯨꯅ ꯃꯆꯦ ꯑꯍꯟꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯃꯆꯦ ꯌꯥꯏꯃꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯕꯗꯨꯗ ꯇꯧꯁꯤꯟꯅꯗꯨꯅ ꯏꯆꯦ ꯌꯥꯏꯁꯨ ꯂꯩꯕꯣꯏꯔꯦ ꯑꯩꯗꯤ ꯏꯆꯦ ꯂꯩꯇꯕꯣꯏ ꯅꯤꯡꯗꯅ ꯀꯧꯔꯝꯗ꯭ꯔꯦ ꯏꯆꯦ ꯑꯍꯟꯒ ꯑꯩꯈꯣꯏ ꯑꯅꯤꯗ ꯑꯆꯥ ꯑꯊꯛ ꯃꯈꯩ ꯆꯥꯊꯣꯛꯂꯨꯔꯦ ꯑꯁ ꯏꯆꯦ ꯌꯥꯏ ꯁꯥꯎꯅꯨꯀꯣ ꯑꯩ ꯇꯁꯦꯡꯅ ꯏꯆꯦ ꯌꯥꯏ ꯂꯩ ꯍꯥꯏꯕ ꯈꯪꯗꯗꯧꯕꯅꯤ ꯌꯥꯔꯦꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯗꯤ ꯑꯆꯥ ꯑꯊꯛꯁꯦ ꯊꯣꯏꯅꯁꯨ ꯄꯥꯝꯗꯦ ꯑꯗꯨꯒ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯗ ꯑꯆꯥ ꯑꯊꯛ ꯆꯥꯁꯤꯟꯕꯁꯦ ꯅꯨꯡꯗꯥꯡ ꯍꯦꯛꯇ ꯆꯥꯛ ꯆꯥꯕ ꯌꯥꯗꯦꯗ ꯍꯥꯏꯅ ꯋꯥꯗꯨ ꯈꯨꯝꯂꯝꯂꯒ ꯇꯣꯟꯗꯣꯟ ꯁꯅꯥꯒꯤ ꯋꯥ ꯍꯥꯏꯔꯛꯄ ꯇꯥꯗ ꯆꯥꯟꯗ ꯆꯤꯅꯤꯗꯨ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯐꯦꯠ ꯂꯥꯎꯔꯒ ꯆꯪꯈꯤꯔꯝꯃꯤ
ꯃꯇꯧꯗꯨꯗ ꯇꯣꯟꯗꯣꯟ ꯁꯅꯥꯁꯨ ꯋꯥꯗꯤ ꯍꯥꯏꯗ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯃꯨꯛ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯇꯣꯟꯗꯣꯟ ꯁꯅꯥꯗꯨ ꯏꯃꯨꯡ ꯃꯥꯡꯒꯣꯜꯗ ꯊꯨꯡꯅ ꯇꯩꯊꯣꯛꯂꯝꯃꯤ ꯃꯁꯤ ꯑꯍꯟꯒꯤꯒ ꯌꯥꯏꯃꯒꯤꯒꯗꯤ ꯆꯪꯕ ꯌꯥꯗꯕꯒꯤ ꯇꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯄꯥꯜꯗꯤ ꯃꯁꯤ ꯑꯍꯜ ꯍꯣꯏꯒꯤ ꯀꯥꯗꯨꯁꯨ ꯇꯩꯊꯣꯛꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯁꯤ ꯌꯥꯏꯃ ꯍꯣꯏꯒꯤ ꯀꯥꯒꯤ ꯃꯄꯥꯜꯗꯨ ꯀꯥꯊꯣꯛꯂꯒ ꯊꯝꯂꯝꯕꯗꯨꯗ ꯃꯧ ꯌꯥꯏꯃ ꯆꯥꯟꯗꯁꯤꯅꯤꯗꯣ ꯈꯣꯏꯗꯧꯗꯨ ꯑꯔꯣꯏꯕꯤꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯧꯇꯣꯝꯕꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯏꯆꯦ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯏꯆꯦꯅ ꯈꯣꯜ ꯑꯗꯨ ꯀꯜꯂꯤꯗꯨꯕꯣ ꯏꯕꯦꯝꯃ ꯏꯪ ꯇꯞꯄꯤ ꯄꯦꯠꯅ ꯆꯦꯡ ꯆꯪꯕꯤ ꯅꯈꯣꯟꯗꯣ ꯃꯦꯡꯁꯤꯟꯅꯔꯒ ꯅꯪ ꯇꯧꯕ ꯌꯥꯝ ꯉꯝꯃꯤꯅꯦ ꯀꯩꯅꯣꯗ ꯏꯆꯦ ꯅꯈꯥ ꯊꯥꯕꯅꯦ ꯍꯥꯏꯅ ꯍꯦꯛꯇ ꯉꯥꯡꯅꯤꯡ ꯁꯛꯅꯤꯡꯉꯦ ꯍꯥꯏꯅ ꯄꯪꯍꯥꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯗꯧꯕ ꯅꯠꯇꯦ ꯑꯩꯅ ꯏꯆꯦꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯝꯕꯒꯤꯅꯣꯕ ꯏꯆꯦꯅ ꯑꯗꯨ ꯀꯝꯕ ꯈꯣꯟ ꯊꯥꯕꯤꯔꯤꯁꯤꯕꯨ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯃꯆꯤꯟꯁꯦ ꯈꯨꯝꯕ ꯍꯩꯔꯤꯅꯣꯕ ꯅꯠꯇꯦ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯃꯌꯥꯝ ꯂꯣꯏꯅꯒꯤ ꯃꯄꯥꯁꯦ ꯇꯩꯔꯒ ꯑꯩꯒꯤ ꯃꯄꯥꯁꯦ ꯀꯥꯟꯂꯒ ꯊꯝꯃꯝꯃꯤꯁꯦ ꯑꯣꯍꯣ ꯏꯆꯦ ꯌꯥꯏꯅ ꯍꯥꯏꯔꯤꯁꯤꯗꯤ ꯅꯣꯏꯒꯤ ꯃꯄꯥ ꯇꯩꯗꯕꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯅꯁꯥꯒꯤ ꯃꯄꯥ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯌꯥꯏꯅ ꯇꯩꯖꯗꯧꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯀꯌꯥꯗ ꯑꯩꯒꯤ ꯃꯤꯒꯤ ꯈꯥꯏꯈ꯭ꯔꯕꯅꯣꯅꯦ ꯑꯁꯤ ꯈꯖꯤꯛꯈꯛꯁꯤ ꯍꯦꯟꯖꯤꯜꯂꯒ ꯅꯈꯨꯠꯇꯨꯅ ꯅꯥꯜꯂꯝꯕꯗ ꯅꯪ ꯁꯤꯗꯤ ꯁꯤꯔꯣꯏꯗꯅ ꯑꯁꯤꯈꯛ ꯌꯥꯎꯕꯗꯨ ꯀꯩꯗꯧꯒꯦ ꯍꯥꯏ ꯋꯥꯅꯦ ꯏꯆꯦ ꯂꯩꯅ ꯂꯩꯅ ꯀꯩꯒꯤ ꯑꯩꯅ ꯅꯪꯒꯤ ꯀꯥ ꯃꯄꯥꯗꯨ ꯇꯩꯗꯧꯔꯤꯒꯦ ꯏꯆꯦꯅ ꯅꯥꯟꯕ ꯌꯥꯝꯅ ꯄꯥꯝꯂꯒ ꯏꯆꯦꯒꯤꯅꯦ ꯏꯆꯦꯒꯤ ꯁꯅꯥ ꯈꯨꯠꯇꯨꯅ ꯑꯗꯨꯃꯛ ꯇꯩꯖꯕ ꯌꯥꯗ꯭ꯔꯣ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯈꯪꯅꯦꯕ ꯑꯩꯒꯤ ꯃꯤꯒꯤ ꯍꯥꯏꯅ ꯌꯥꯝꯅ ꯈꯥꯏꯕ ꯁꯥꯔꯗꯤ ꯍꯥꯏꯅ ꯍꯦꯛꯇ ꯆꯥꯟꯗꯁꯤꯅꯤꯗꯣ ꯃꯁꯥꯗꯨ ꯂꯦꯡꯉꯝ ꯁꯥꯉꯝꯕꯣꯏ ꯁꯥꯉꯝꯗꯕꯣꯏ ꯇꯣꯟꯗꯣꯟ ꯁꯅꯥꯒꯤ ꯃꯁꯝꯗ ꯂꯥꯝꯒꯦ ꯇꯧꯏ ꯃꯥꯅ ꯁꯥꯖꯦꯟ ꯁꯦꯝꯂꯤꯉꯩꯗ ꯍꯦꯛꯇ ꯇꯣꯟꯗꯣꯟ ꯁꯅꯥꯅ ꯂꯥꯝꯂꯒ ꯃꯥꯒꯤ ꯃꯁꯝꯗꯨ ꯐꯣꯏꯈꯤꯔꯝꯃꯤ ꯀꯝꯗꯧꯏ ꯍꯥ ꯀꯝꯗꯧꯒꯦꯕ ꯑꯩꯒꯤ ꯁꯝꯒ ꯐꯣꯏꯖꯒꯦ ꯇꯧꯕ ꯁꯥꯗꯅ ꯅꯨꯡꯉꯥꯏꯅꯦꯕ ꯑꯌꯣ ꯃꯁꯤꯔꯦ ꯑꯁ ꯑꯩꯅꯦ ꯃꯇꯨꯡ ꯃꯅꯥꯎꯒ ꯅꯪꯉꯣꯟꯗ ꯀꯔꯤꯃꯇ ꯈꯠꯅꯕ ꯍꯧꯖꯔꯔꯣꯏ ꯊꯥꯗꯣꯛꯎꯕꯁꯦ ꯅꯥꯏ ꯍꯥꯏꯕ ꯑꯁ ꯑꯌꯣ ꯏꯃꯥ ꯑꯌꯣ ꯍꯥꯏꯅ ꯆꯥꯟꯗꯁꯤꯅꯤꯗꯣ ꯇꯣꯟꯗꯣꯟ ꯁꯅꯥꯅ ꯐꯨꯊꯔꯛꯄ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯪꯂꯝꯃꯤ ꯃꯥꯅ ꯂꯥꯎ ꯈꯣꯡꯕꯗꯨ ꯇꯥꯕꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯗꯨꯁꯨ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯍꯥꯏ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯅꯩꯗꯨꯕꯣ ꯊꯥꯗꯣꯛꯅꯧꯅꯤ ꯅꯣꯏꯕꯨ ꯁꯤꯟꯅꯕ ꯇꯥꯔꯦꯅꯦ ꯑꯌꯣ ꯏꯃꯥ ꯏꯅꯥꯎꯁꯤꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯌꯨ ꯑꯩ ꯅꯥꯕꯅ ꯁꯤꯗꯧꯔꯦꯕ ꯏꯃꯥ ꯍꯥꯏ ꯃꯧꯇꯣꯝꯕꯤ ꯅꯪꯁꯨ ꯅꯆꯦꯗ ꯈꯨꯠ ꯊꯥꯔꯤꯕꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎꯅꯤ ꯅꯪꯕꯣ ꯏꯃꯥꯅ ꯍꯥꯏꯕꯒꯤ ꯇꯣꯛꯄꯤꯔꯕꯅꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯇꯣꯟꯗꯣꯟ ꯁꯅꯥ ꯀꯅꯥꯅꯣ ꯏꯇꯤꯛ ꯈꯪꯍꯜꯂꯝꯒꯗꯕꯅꯦ ꯌꯥꯔꯦ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯈꯨꯠ ꯊꯥꯗꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯏꯃꯥ ꯃꯌꯥꯝ ꯂꯣꯏꯅꯒꯤ ꯃꯄꯥꯗꯤ ꯇꯩꯔꯒ ꯑꯩꯒꯤ ꯃꯄꯥ ꯇꯩꯔꯝꯗꯕꯗꯨꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕꯅꯣ ꯍꯪꯂꯨꯕꯒꯤꯅꯤ ꯍꯥꯏ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯁꯨ ꯃꯌꯥꯝ ꯂꯣꯏꯅꯒꯤ ꯇꯩꯔꯒ ꯀꯩꯒꯤꯅꯣ ꯅꯆꯦ ꯌꯥꯏꯃꯒꯤ ꯃꯄꯥ ꯌꯧꯔꯝꯗꯦ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯅꯃꯧꯁꯨ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯅꯪꯅꯕ ꯇꯧꯕꯗ ꯌꯧꯕ ꯉꯝꯂꯝꯗꯕꯅꯤ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯒ ꯏꯆꯦ ꯌꯥꯏꯅ ꯑꯩꯕꯨ ꯅꯆꯤꯟꯊꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯐꯨꯔꯛꯄꯅꯤ ꯑꯩꯁꯨ ꯅꯥꯕꯗꯒꯤ ꯈꯨꯠ ꯍꯟꯈꯤꯕꯅꯤ ꯀꯔꯤꯌꯥꯗ ꯃꯆꯤꯟꯁꯦ ꯊꯤꯔꯤꯅꯣꯅꯦ ꯅꯠꯇꯦ ꯏꯃꯥ ꯃꯥꯅ ꯅꯀꯥꯕꯨ ꯅꯁꯥꯅ ꯇꯧꯖꯧ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯗꯤ ꯏꯆꯦꯅ ꯇꯣꯟꯗꯣꯟ ꯁꯅꯥꯒꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯑꯗꯨꯃꯛ ꯅꯪꯈꯤꯗ꯭ꯔꯦ ꯊꯥꯏꯅ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯃꯧ ꯑꯍꯟꯒ ꯌꯥꯏꯃꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨ ꯇꯥꯈꯤꯕꯅ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯗꯨꯅꯗꯤ ꯃꯃꯧ ꯌꯥꯏꯃꯅ ꯊꯑꯣꯏꯒꯤ ꯈꯠꯅꯕ ꯍꯧꯒꯦ ꯈꯟꯅ ꯍꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯃꯛꯅ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤ ꯋꯥ ꯇꯥꯗ꯭ꯔꯕꯁꯨ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯟꯈ꯭ꯔꯦ ꯌꯥꯔꯦ ꯑꯃꯁꯨ ꯋꯥ ꯃꯈꯥ ꯇꯥꯅꯔꯅꯨ ꯌꯥꯔꯦ ꯈꯠꯅ ꯆꯩꯅ ꯇꯧꯔꯒ ꯃꯤꯅ ꯇꯥꯔꯒ ꯅꯣꯏꯕꯨ ꯑꯩꯈꯣꯏꯅ ꯂꯥꯛꯁꯤꯟ ꯐꯥꯖꯤꯟꯕ ꯉꯝꯗꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯒꯅꯤ ꯑꯁꯤ ꯍꯥꯏꯅ ꯔꯥꯙꯦꯅ ꯋꯥꯗꯣ ꯇꯦꯟꯁꯤꯟꯅꯕ ꯍꯥꯏꯅ ꯋꯥ ꯃꯦꯜꯂꯝꯃꯤ ꯇꯣꯟꯗꯣꯟ ꯁꯅꯥꯗꯤ ꯃꯅꯦꯝ ꯏꯕꯦꯝꯃꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯤ ꯏꯟꯕꯤ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯆꯥꯟꯗꯁꯤꯅꯤꯁꯨ ꯑꯗꯨꯃꯉꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯦꯠꯅꯔꯒ ꯃꯥꯅ ꯑꯗꯨꯃꯛ ꯑꯔꯥꯟꯕ ꯇꯥꯔꯅꯤ ꯈꯪꯕꯅ ꯃꯊꯃꯣꯏꯗ ꯋꯥꯔꯧꯔꯕꯁꯨ ꯑꯗꯨꯃꯛ ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯆꯥꯟꯗꯁꯤꯅꯤ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯃꯆꯦ ꯑꯍꯟꯗ ꯇꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯌꯥ ꯃꯆꯦ ꯑꯍꯟꯅꯗꯤ ꯊꯥꯖꯕꯤꯔꯝꯗꯦ ꯑꯗꯨꯅ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯍꯦꯔꯥ ꯉꯔꯥꯡꯇ ꯂꯥꯛꯄ ꯃꯥꯅ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯕ ꯉꯝꯗꯧꯕ ꯅꯠꯇꯦꯗ ꯑꯩꯗꯤꯅꯦ ꯅꯪꯅ ꯇꯝꯂꯤꯕ ꯋꯥꯗꯣ ꯀꯌꯥ ꯊꯥꯖꯕ ꯉꯝꯗꯦꯗ ꯑꯩꯈꯣꯏꯗ ꯋꯥ ꯍꯥꯏꯕꯗꯤ ꯐꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯒꯨꯝ ꯇꯧꯏꯗ ꯅꯣꯡꯃꯇ ꯈꯣꯟ ꯑꯀꯟꯕꯗꯤ ꯍꯥꯏꯔꯨꯅꯨ ꯋꯥ ꯍꯥꯏꯕ ꯐꯥꯎꯕ ꯑꯣꯟꯊꯣꯛꯅ ꯇꯞꯅ ꯍꯥꯏꯈ꯭ꯔꯕ ꯃꯥꯅꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯉꯝꯗꯧꯕ ꯅꯠꯇꯦꯗ ꯆꯥꯟꯗꯁꯤꯅꯤ ꯃꯁꯤ ꯑꯍꯜ ꯐꯥꯎꯕꯗ ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯊꯥꯖꯕꯤꯗ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ ꯏꯆꯦ ꯍꯣꯏꯅ ꯊꯥꯖꯕꯤꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯑꯗꯨꯕꯨ ꯌꯦꯡꯕꯗ ꯀꯟꯕꯤꯌꯨ ꯃꯥꯒꯤ ꯃꯒꯨꯟ ꯑꯁꯨꯝ ꯈꯪꯂꯛꯀꯅꯤ ꯑꯁꯤꯇꯅꯤ ꯑꯩꯅ ꯍꯥꯏꯗꯧꯕ ꯍꯦꯔꯥ ꯃꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗꯒꯗꯤꯅꯦ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯗꯧꯕ ꯅꯠꯇꯦꯗ ꯍꯣꯏꯅꯦ ꯅꯣꯏꯅ ꯊꯣꯛꯄ ꯑꯉꯝꯕ ꯊꯦꯡꯅꯖꯔꯣ ꯑꯩꯗꯤꯅꯦ ꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯏꯇꯤꯛ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯟꯅꯗꯅꯕ ꯍꯣꯠꯅꯖꯔꯅꯤ ꯍꯣꯠꯅꯧ ꯑꯩꯈꯣꯏꯗꯗꯤ ꯃꯥꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯗꯤꯅꯦ ꯊꯦꯝꯗꯅ ꯍꯦꯛꯇ ꯁꯤꯖꯤꯟꯅꯗꯧꯔꯤꯕꯅꯤ
ꯃꯗꯨ ꯍꯥꯏꯅ ꯕꯤꯂꯥꯁꯤꯅꯤꯗꯨ ꯃꯥꯅ ꯑꯍꯟꯅꯤ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯗꯕꯅꯤ ꯍꯥꯏꯅ ꯃꯨꯛꯇꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯟꯗꯁꯤꯅꯤꯗꯤ ꯑꯣꯟꯁꯤꯟꯅꯕ ꯇꯟꯖꯔꯦ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯇꯣꯟꯗꯣꯟ ꯁꯅꯥꯒ ꯌꯥꯔꯤꯈꯩ ꯑꯣꯟꯁꯤꯟꯅꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯕꯤꯂꯥꯁꯤꯅꯤꯗꯤ ꯈꯟꯅꯕ ꯑꯗꯨꯁꯨ ꯈꯪꯍꯧꯗꯕꯅ ꯇꯣꯟꯗꯣꯟ ꯁꯅꯥꯒ ꯑꯗꯨꯃꯛ ꯑꯣꯟꯁꯤꯟꯅꯗꯨꯅ ꯇꯣꯔꯣꯛ ꯈꯨꯗꯥꯅꯗꯨꯅ ꯂꯣꯏꯅꯔꯤ꯫ ꯇꯣꯟꯗꯣꯟ ꯁꯅꯥꯁꯨ ꯃꯇꯥꯡ ꯆꯥꯕꯗ ꯃꯁꯤ ꯑꯍꯟꯕꯨ ꯑꯃꯨꯛꯇꯪ ꯅꯩꯒꯦ ꯍꯥꯏꯅ ꯂꯨꯝꯂꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯁꯨ ꯍꯦꯛ ꯆꯥꯅꯅ ꯅꯣꯡꯃꯗꯤ ꯕꯤꯂꯥꯁꯤꯅꯤꯗꯨ ꯑꯍꯜ ꯁꯥꯔꯕꯅꯤ ꯈꯟꯅ ꯇꯣꯟꯗꯣꯟ ꯁꯅꯥꯗ ꯑꯉꯥꯡꯅꯤ ꯈꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯥꯎ, ꯅꯆꯦꯁꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ꯫ ꯅꯪꯕꯨ ꯑꯃꯨꯛꯇ ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯦ ꯅꯝꯕꯤꯒꯦꯔꯣ? ꯅꯆꯦꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇ ꯇꯧꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯌꯥꯔꯗꯤ ꯅꯪ ꯑꯃꯨꯛꯇ ꯅꯝꯂꯛꯎꯁꯤ꯫ ꯇꯣꯟꯗꯣꯟ ꯁꯅꯥꯗꯨ ꯃꯁꯤ ꯑꯍꯜꯒꯤ ꯃꯥꯕꯨ ꯑꯉꯥꯡꯅꯤ ꯃꯈꯥ ꯇꯥꯕꯅꯤ ꯈꯟꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯎꯊꯣꯛꯇꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯣꯏ ꯏꯆꯦ, ꯃꯆꯤꯟꯗ ꯅꯣꯛꯁꯤꯟꯅꯕꯒꯤ ꯋꯥꯅꯤ, ꯃꯊꯃꯣꯏꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤꯕꯅꯤ꯫ ꯈꯪꯅꯦꯕ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯦꯕ ꯅꯪ꯫ ꯑꯁꯤ ꯈꯟꯅ ꯇꯣꯟꯗꯣꯟ ꯁꯅꯥ ꯃꯁꯤꯒꯤ ꯃꯅꯝꯗꯨ ꯅꯝꯕꯤꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯇꯞꯅ ꯇꯞꯅ ꯅꯝꯕꯤꯕ ꯑꯗꯨꯗ ꯕꯤꯂꯥꯁꯤꯅꯤꯗꯨ ꯃꯁꯥꯗꯨ ꯈꯔ ꯅꯨꯡꯉꯥꯏꯗꯨꯅ ꯑꯗꯨꯋꯥꯏꯗꯣ ꯈꯔ ꯀꯟꯅ ꯅꯝꯂꯛꯎ꯫ ꯁ꯭ꯋꯥꯏꯁꯤꯔꯣ ꯏꯆꯦ? ꯈꯔ ꯀꯟꯅ ꯅꯝꯂꯛꯎꯅꯦ, ꯅꯪꯒꯤꯗꯣ ꯀꯟꯗꯦꯅꯦ꯫ ꯑꯗꯨꯗꯤ ꯏꯆꯦ ꯀꯟꯅ ꯍꯦꯛꯇ ꯅꯝꯂꯛꯑꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯑꯌꯣ ꯑꯁ ꯀꯩꯅꯣꯅꯦ, ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯕꯅꯦ꯫ ꯑꯌꯣ ꯅꯪꯒꯤꯗꯨꯗꯤ ꯈ꯭ꯋꯥꯡꯁꯤ ꯇꯦꯛꯄ ꯇꯥꯔꯦꯃꯤ꯫ ꯏꯆꯦ ꯈꯔꯁꯨ ꯈꯥꯡꯉꯣ ꯑꯅꯥꯕꯗꯣ, ꯁꯤ ꯅꯠꯇ꯭ꯔꯗꯤ ꯐꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯈꯔ ꯈꯥꯡꯉꯣꯀꯣ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯀꯟꯅ ꯅꯝꯊꯦꯔꯛꯄ ꯑꯗꯨꯗ ꯕꯤꯂꯥꯁꯤꯅꯤꯗꯨ ꯈꯥꯡꯕ ꯉꯝꯗ ꯑꯌꯣ ꯏꯃꯥ, ꯑꯌꯣ ꯌꯥꯔꯦ ꯏꯅꯥꯎ, ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ, ꯌꯥꯔꯦ ꯑꯃꯠꯇ ꯅꯝꯕꯤꯔꯅꯨ, ꯌꯥꯔꯦ꯫ ꯑꯁ ꯌꯥꯔꯗ꯭ꯔꯣ ꯏꯆꯦ? ꯌꯥꯔꯦ ꯑꯃꯠꯇ ꯅꯝꯕꯤꯔꯅꯨ꯫ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦꯀꯣ꯫ ꯍꯣꯏ꯫ ꯀꯩꯅꯣꯅꯦ, ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ, ꯅꯥꯡꯒꯜꯁꯤ ꯅꯝꯕꯤꯌꯨ ꯍꯥꯏꯔꯒ ꯏꯁ ꯊꯥꯕꯣꯕꯤꯒ ꯂꯣꯏꯅ ꯅꯝꯊꯦꯔꯛꯏꯅꯦ꯫ ꯁꯣꯔꯒ ꯐꯨꯟꯗꯅ ꯁꯤꯒꯦ ꯇꯧꯋꯦꯕ꯫ ꯏꯁ ꯃꯁꯤ ꯏꯅꯥꯎ ꯌꯥꯏꯃꯅ ꯍꯥꯏꯕꯗꯨ ꯆꯨꯝꯅꯤ, ꯑꯣꯟꯁꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ, ꯃꯇꯥ ꯑꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯥꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯣ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯃꯈꯥꯒꯤ ꯃꯅꯥꯎꯅꯤ ꯀꯥꯏꯅ ꯊꯧꯗꯥꯕꯒ ꯇꯧꯕꯗꯨ ꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯧ ꯑꯍꯨꯝꯗꯣ ꯑꯁꯨꯝ ꯀꯨꯏꯅ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯆꯥꯕꯗꯨ ꯋꯥꯗꯤ ꯍꯥꯏꯅꯗꯅ ꯊꯥꯔꯨꯝꯒꯤ ꯑꯀꯟꯕ ꯂꯥꯂꯣꯡ ꯑꯃ ꯆꯪꯁꯤꯟꯅꯔꯛꯂꯤꯕꯗꯨ ꯎꯕꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯗꯨꯅ ꯃꯈꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏ ꯃꯄꯥ, ꯆꯥꯛꯈꯨꯝꯁꯦ ꯁꯨꯃꯥꯏꯅ ꯄꯨꯟꯕꯗꯤ ꯌꯥꯔꯣꯏꯕꯣ꯫ ꯏꯆꯦ ꯃꯄꯣꯝꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯕꯅꯤꯅ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯄꯤꯖꯊꯣꯛꯈꯤꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯑꯩꯗꯤ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯤꯅꯦ ꯍꯥꯏꯅ ꯄꯨꯟꯅ ꯑꯁꯨꯝ ꯆꯥꯃꯤꯟꯅꯔꯒ ꯃꯈꯣꯏ ꯃꯁꯦꯜ ꯂꯧꯇꯥꯅꯕ ꯐꯠꯇꯕ ꯍꯦꯟꯒꯠꯂꯛꯇꯣꯏ ꯁꯔꯨꯛ ꯃꯥꯏ ꯊꯣꯛꯄ ꯊꯥꯗꯣꯛꯂꯒ ꯋꯥꯈꯜ ꯂꯧꯁꯤꯡꯅꯕꯨ ꯑꯣꯏꯒꯦꯔꯥ ꯄꯥꯡꯒꯜꯅꯕꯨ ꯑꯣꯏꯒꯦꯔꯥ ꯃꯔꯜ ꯃꯊꯨꯝ ꯇꯥꯟꯁꯤꯟꯖꯗꯨꯅ ꯍꯦꯟꯅ ꯑꯐꯕ ꯆꯥꯎꯈꯠꯄ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯍꯟꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯌꯦ ꯑꯩꯗꯤ꯫ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤ꯫ ꯃꯣꯏ ꯃꯁꯦꯜ ꯑꯁꯨꯝ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯐꯠꯇꯕ ꯇꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯐꯨꯗꯣꯛꯅꯍꯟꯕ ꯑꯁꯤꯅ ꯐꯔꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯑꯊꯨꯕꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯂꯁꯤ꯫ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯨ꯫ ꯑꯁꯤ ꯍꯥꯏꯅ ꯑꯍꯜ ꯑꯅꯤꯗꯣ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯇꯣꯉꯥꯟ ꯄꯤꯖꯔꯝꯃꯤ꯫ ꯃꯆꯥ ꯑꯇꯣꯝꯕꯒ ꯃꯃꯧ ꯑꯇꯣꯝꯕꯤꯒꯅꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯣꯏꯕꯨ ꯀꯣꯟꯖꯒꯦ ꯍꯥꯏꯅꯗꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯍꯜ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯊꯣꯏꯅ ꯑꯍꯜ ꯑꯣꯏꯕ ꯅꯠꯇ꯭ꯔꯤ, ꯃꯁꯥꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯂꯤꯈꯩꯗꯤ ꯃꯣꯏꯁꯨ ꯑꯗꯨꯃꯛ ꯇꯣꯉꯥꯟ ꯆꯥꯒꯦ ꯍꯥꯏꯕꯗꯒꯤ ꯏꯃꯨꯡꯗꯨ ꯆꯥꯛꯈꯨꯝ 4 ꯊꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯒꯤ ꯆꯥꯛꯈꯨꯝ ꯇꯣꯉꯥꯟꯅꯗꯨꯅ ꯃꯥꯒꯤ ꯑꯇꯇꯥꯏ ꯍꯥꯏꯗꯣ ꯇꯥꯔꯛꯂꯕꯗ ꯃꯔꯤꯜ ꯇꯟꯕꯤ ꯃꯧꯁꯤꯡꯗꯨꯁꯨ ꯃꯊꯧꯗꯤ ꯃꯤꯅ ꯇꯧꯕ ꯌꯥꯗꯕꯅ ꯃꯁꯥꯅ ꯈꯪꯅ ꯂꯣꯏꯅ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯅꯔꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩ ꯂꯧꯇꯥꯅꯔꯝꯕꯗꯨ ꯃꯥꯒꯤ ꯑꯇꯇꯥꯏ ꯃꯇꯝꯗꯨꯗꯗꯤ ꯂꯧꯇꯥꯅꯅꯕ ꯃꯤ ꯂꯩꯇ꯭ꯔꯗꯨꯅ ꯃꯁꯥꯅ ꯈꯪꯅ ꯁꯨꯅ ꯆꯠꯅꯕꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯥꯔꯨꯝ ꯇꯧꯅꯕ ꯑꯃꯠꯇ ꯂꯩꯇ ꯏꯃꯨꯡꯗ ꯏꯪꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫